ꯏꯔꯩꯁꯥꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯖꯣꯕꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯞꯗꯦꯠ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯅ ꯏꯌꯥꯔꯄꯣꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ 12 ꯄꯥꯁ ꯇꯧꯔꯕ ꯃꯦꯜ ꯑꯃꯗꯤ ꯐꯤꯃꯦꯜ ꯀꯦꯟꯗꯤꯗꯦꯠ ꯑꯅꯤꯃꯛꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯕ ꯏꯌꯥꯔꯄꯣꯔꯠꯀꯤ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯑꯁꯤ ꯒꯤ ꯃꯃꯤꯡꯗꯤ ꯀꯁꯇꯃꯔ ꯁꯥꯔꯚꯤꯁ ꯑꯦꯖꯦꯟ ꯍꯥꯏꯀꯣ ꯍꯥꯏꯔꯤꯕ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤ IGI Aviation Services Private Limited ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯇ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯒꯤ ꯁꯦꯟꯇꯔꯁꯤ ꯏꯝꯐꯥꯜꯗ ꯇꯥꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯚꯦꯀꯦꯟꯁꯤ ꯃꯁꯤꯡ ꯑꯁꯤ 1074 ꯁꯤꯠ ꯚꯦꯀꯦꯟꯁꯤ ꯂꯩꯒꯅꯤ ꯁꯦꯂꯔꯤꯁꯤꯅ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ 25,000ꯗꯒꯤ ꯍꯧꯔꯒ 35,000 ꯐꯥꯎꯒꯤ ꯆꯥꯡ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯦꯚꯤꯌꯦꯁꯟ ꯁꯥꯔꯚꯤꯁꯁꯤꯒꯤ ꯀꯁꯇꯃꯔ ꯑꯦꯖꯦꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯄꯦꯄꯔ ꯑꯁꯤꯗ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯇꯥꯏꯞꯀꯤ ꯀꯣꯏꯁꯟ ꯉꯥꯛꯇ ꯍꯪꯒꯅꯤ ꯅꯦꯒꯦꯇꯤቭ ꯃꯥꯔꯀꯤꯡ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯑꯦꯛꯖꯥꯝꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯪꯗꯕ ꯀꯣꯏꯁꯟ ꯌꯥꯎꯔꯒꯁꯨ ꯂꯣꯏꯅ ꯈꯣꯠꯆꯤꯟꯕ ꯌꯥꯔꯣ ꯌꯥꯝꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯔꯕ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯗꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯅ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯒꯤꯞ ꯑꯋꯦ ꯇꯧꯖꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯒꯤꯞ ꯑꯋꯦꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯥꯏꯖꯔꯒꯦ ꯕ꯭ꯂꯦꯛ ꯕꯨꯛ ꯑꯣꯐ ꯏꯪꯂꯤꯁ ꯚꯣꯀꯦꯕꯨꯂꯔꯤ ꯍꯥꯏꯅ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯊꯥꯕ ꯃꯇꯝꯗ ꯏꯪꯂꯤꯁꯀꯤ ꯁꯕꯖꯦꯛ ꯌꯥꯎꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯗ ꯆꯥꯅꯔꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯌꯥꯝꯗ PDF ꯑꯣꯏꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗ ꯒꯤꯐ ꯑꯣꯏꯕ ꯇꯧꯖꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯅ ꯖꯣꯏꯟ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯁꯤ ꯐꯪꯕꯤꯌꯨ ꯃꯌꯥꯝ ꯃꯥꯒꯤ ꯑꯦꯌꯔꯄꯣꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯁꯤꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯗꯤꯇꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯐꯥꯎ ꯁꯤꯗ ꯑꯦꯗꯤꯁꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯐꯥꯎ ꯆꯪꯗꯦ ꯐ꯭ꯔꯦꯁꯔ ꯑꯣꯏꯔꯕ ꯍꯥꯏꯗꯤ 12 ꯄꯥꯁ ꯂꯣꯏꯔꯕ ꯑꯃꯗꯤ 12ꯇ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯤꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤꯀꯣ ꯃꯥꯒꯤ ꯗꯤꯇꯦꯜꯁꯤꯡ ꯃꯌꯥꯝꯗ ꯀꯨꯞꯅ ꯈꯪꯍꯟꯖꯔꯛꯑꯒꯦ IGI Aviation Service Private Limited ꯗꯦꯜꯂꯤ ꯑꯦꯌꯔꯄꯣꯔꯠꯇ ꯊꯕꯛ ꯇꯧꯅꯕ ꯀꯁꯇꯃꯔ ꯁꯥꯔꯚꯤꯁ ꯑꯦꯖꯦꯟ ꯑꯣꯏꯅ ꯀꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯑꯁꯤ 6 ꯃꯥꯔꯆ 2024ꯗ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯁ ꯗꯦꯠ ꯑꯁꯤꯅ 22 ꯃꯦ 2024 ꯃꯥꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯃꯇꯝꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅ ꯄꯤꯔꯤ ꯔꯤꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯗꯦꯠꯇꯤ ꯍꯧꯖꯤꯛꯐꯥꯎ ꯀꯟꯐꯥꯔꯝ ꯇꯥꯗ꯭ꯔꯤ ꯑꯗꯨꯒ ꯔꯤꯖꯜ ꯑꯁꯤꯗꯤ ꯑꯦꯛꯖꯥꯝ ꯇꯧꯔꯕ ꯃꯇꯨꯡꯗ 15 ꯗꯦꯖ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯑꯁꯤ ꯀꯁꯇꯃꯔ ꯁꯥꯔꯚꯤꯁ ꯑꯦꯖꯦꯟ ꯍꯥꯏꯒꯗꯕꯅꯤ ꯑꯁꯤꯗ 12 ꯄꯥꯁ ꯂꯣꯏꯔꯕ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯑꯦꯖ ꯂꯤꯃꯤꯠ ꯑꯁꯤ 18ꯗꯩꯅ 30 ꯏꯌꯔꯁ ꯑꯣꯏꯒꯅꯤ ꯅꯝꯕꯔ ꯑꯣꯐ ꯁꯤꯠ ꯚꯦꯀꯦꯟꯁꯤ ꯑꯁꯤ 1074 ꯁꯤꯠ ꯚꯦꯀꯦꯟꯁꯤ ꯂꯩꯒꯅꯤ ꯃꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯠ ꯁꯦꯂꯔꯤ ꯑꯁꯤ 25,000ꯗꯒꯤ ꯍꯧꯔꯒ 35,000 ꯑꯣꯏꯒꯅꯤ ꯃꯦꯜ ꯑꯦꯟ ꯐꯤꯃꯦꯜ ꯑꯅꯤꯃꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯐ꯭ꯔꯦꯁꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯇꯣꯞꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯨ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯃꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯗꯤꯄ꯭ꯂꯣꯃꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯚꯤꯌꯦꯁꯟ ꯑꯦꯌꯔꯂꯥꯏꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯑꯇꯣꯞꯄ ꯑꯦꯗꯤꯁꯅꯦꯜ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯐꯥꯎ ꯆꯪꯉꯣꯏ 12ꯀꯤ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯕ ꯔꯤꯖꯜ ꯉꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯨ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯍꯟꯗꯛ 12 ꯊꯥꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯔꯤꯖꯜ ꯊꯣꯛꯇ꯭ꯔꯤꯕꯁꯤꯡ ꯑꯣꯏꯔꯒꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯔꯤꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯒꯤ ꯁꯤꯂꯦꯕꯁ ꯑꯁꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯇꯥꯏꯞ ꯀꯣꯏꯁꯟ ꯑꯣꯏꯒꯅꯤ ꯁꯤꯗ ꯍꯪꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯔꯠ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯀꯅꯤ ꯑꯍꯥꯟꯕꯗ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁ GKꯒꯤ ꯀꯣꯏꯁꯟ 25 ꯍꯪꯒꯅꯤ ꯑꯦꯚꯤꯌꯦꯁꯟ ꯅꯣꯂꯦꯖꯀꯤ 25 ꯍꯪꯒꯅꯤ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖꯀꯤ 25 ꯀꯣꯏꯁꯟ ꯍꯪꯒꯅꯤ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯔꯤꯖꯅꯤꯡꯒꯤ ꯑꯣꯏꯅ 25 ꯀꯣꯏꯁꯟ ꯍꯪꯒꯅꯤ ꯀꯣꯏꯁꯟ 100 ꯑꯁꯤ ꯃꯥꯔꯛ ꯀꯦꯔꯤ 100 ꯑꯣꯏꯒꯅꯤ ꯃꯇꯝꯅ 90 ꯃꯤꯅꯠꯁ ꯄꯤꯒꯅꯤ ꯀꯣꯏꯁꯟ ꯑꯃꯃꯝꯗ 1 ꯃꯤꯅꯤꯠꯀꯤ ꯃꯇꯝ ꯐꯪꯗꯦꯀꯣ ꯃꯌꯥꯝ 1 ꯃꯤꯅꯤꯠ ꯐꯥꯗꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯇꯦꯛꯁꯕꯨꯛ ꯍꯥꯏꯕ ꯑꯦꯞꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯦꯞ ꯁ꯭ꯇꯣꯔ ꯑꯃꯗꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯑꯅꯤꯃꯛ ꯐꯪꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯦꯛꯁꯕꯨꯛꯁꯤꯒꯤ ꯌꯥꯝꯅ ꯑꯣꯐꯔ ꯄꯤꯔꯤꯕ ꯍꯧꯖꯤꯛ ꯂꯥꯁ ꯗꯦꯠꯅꯤ ꯉꯁꯤꯁꯦ 31 ꯃꯥꯔꯆ ꯑꯁꯤꯗ ꯇꯦꯛꯁꯕꯨꯛꯀꯤ ꯏꯌꯔꯂꯤ ꯄꯥꯁ ꯄ꯭ꯔꯣꯁꯦ ꯃꯌꯥꯝ ꯃꯃꯜ ꯍꯣꯡꯉꯤꯉꯩꯁꯤꯗ ꯂꯩꯁꯤꯟꯕꯤꯍꯧꯔꯣ 263 ꯈꯛꯇꯅꯤ ꯆꯍꯤ ꯑꯃꯒꯤ ꯏꯌꯔꯂꯤ ꯄꯥꯁ ꯄ꯭ꯔꯣꯁꯦ ꯏꯌꯔꯂꯤ ꯄꯥꯁ ꯄ꯭ꯔꯣꯁꯦ ꯂꯩꯕꯒꯤ ꯀꯥꯟꯅꯕꯁꯤꯅ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯊꯥꯕ ꯃꯇꯝꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯇꯦꯛꯁꯕꯨꯛ ꯍꯥꯏꯕ ꯑꯦꯞꯁꯤꯗ ꯐꯪꯒꯅꯤ ꯇꯦꯛꯁꯕꯨꯛ ꯏꯌꯔꯂꯤ ꯄꯥꯁ ꯄ꯭ꯔꯣ ꯂꯩꯕꯁꯤꯅ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯁꯨ ꯐꯪꯒꯅꯤ ꯄꯥꯁ ꯂꯩꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯇꯦꯁ ꯁꯤꯔꯤꯁꯇꯤ ꯊꯥꯕ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯗꯤ ꯑꯦꯁꯦꯁ ꯇꯧꯕ ꯐꯪꯉꯣꯏꯀꯣ ꯄꯥꯁ ꯄ꯭ꯔꯣꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝ ꯑꯦꯅꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯃꯌꯥꯝꯅ ꯇꯦꯛꯁꯕꯨꯛ ꯏꯌꯔꯂꯤ ꯄꯥꯁ ꯄ꯭ꯔꯣ ꯂꯩꯕꯒꯤ ꯂꯤꯡꯛꯁꯨ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ ꯀꯃꯦꯟꯇꯁꯨ ꯄꯤꯟ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝꯅ ꯇꯦꯛꯁꯕꯨꯛꯀꯤ ꯏꯌꯔꯂꯤ ꯄꯥꯁ ꯄ꯭ꯔꯣꯁꯦ ꯂꯩꯕ ꯃꯇꯝꯗ T2M ꯍꯥꯏꯕ ꯀꯣꯗꯁꯤ ꯑꯦꯄ꯭ꯂꯥꯏ ꯀꯥꯕꯟꯗ ꯆꯪꯉꯒ ꯃꯦꯟꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯗ ꯃꯦꯛꯁꯤꯃꯝ ꯗꯤꯁꯀꯥꯎꯟꯠ ꯐꯪꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯇꯦꯜ ꯁꯤꯂꯦꯕꯁ ꯍꯥꯏꯖꯔꯛꯑꯒꯦ ꯑꯦꯚꯤꯌꯦꯁꯟꯁꯤꯒꯤ ꯀꯁꯇꯃꯔ ꯁꯥꯔꯚꯤꯁ ꯑꯦꯖꯦꯟ ꯑꯣꯏꯅ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯥꯒꯤ ꯁꯤꯂꯦꯕꯁ ꯍꯥꯏꯖꯔꯒꯦ ꯑꯍꯥꯟꯕꯗ ꯖꯦꯅꯔꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯟड ꯔꯤꯖꯅꯤꯡ ꯁꯤꯗ ꯑꯜꯐꯥ ꯅ꯭ꯌꯨꯃꯦꯔꯤꯛ ꯁꯦꯔꯤꯁ ꯀꯣꯗꯤꯡ ꯗꯤꯀꯣꯗꯤꯡ ꯑꯦꯅꯥꯂꯣꯖꯤ ꯗꯥꯏꯔꯦꯛꯁꯟ ꯁꯦꯟꯁꯅꯆꯤꯡꯕ ꯁꯤꯃꯤꯂꯔꯤꯇꯤ ꯑꯦꯟड ꯗꯤꯐꯔꯦꯟꯁꯦꯁ ꯖꯝꯕ꯭ꯂꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡ ꯀꯦꯂꯦꯟꯗꯔ ꯀ꯭ꯂꯣꯛꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯔꯤꯖꯅꯤꯡꯒꯤ ꯇꯣꯄꯤꯛꯁꯤꯡ ꯍꯪꯒꯅꯤꯀꯣ ꯖꯦꯅꯔꯦꯜ ꯏꯪꯂꯤꯁꯇ ꯀꯝꯄ꯭ꯔꯦꯍꯦꯟꯁꯟꯅꯆꯤꯡꯕ ꯚꯣꯀꯦꯕꯨꯂꯔꯤ ꯇꯦꯁ ꯒ꯭ꯔꯥꯃꯔ ꯇꯦꯁ ꯁꯤꯅꯣꯅꯤꯝꯁ ꯑꯦꯟꯇꯣꯅꯤꯝꯁꯅꯆꯤꯡꯕ ꯏꯔꯔꯅꯆꯤꯡꯕ ꯂꯣꯏꯅ ꯏꯪꯂꯤꯁꯇ ꯍꯪꯒꯅꯤꯀꯣ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁꯁꯤꯗ ꯕꯦꯁꯤꯛ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯑꯦꯋꯥꯔꯅꯦꯁꯁꯤꯡ ꯍꯪꯒꯅꯤ ꯖꯦꯅꯔꯦꯜ ꯁꯥꯏꯟꯁ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁ꯭ꯇꯗꯤꯁ ꯁꯣꯁꯦꯜ ꯁꯥꯏꯟꯁꯀꯤ ꯁꯕꯖꯦꯛꯁꯤꯡ ꯂꯣꯏꯅ ꯁꯤꯗ ꯀꯣꯚꯔ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯁꯤꯂꯦꯕꯁꯁꯤ 12 ꯂꯦꯚꯦꯜꯗ ꯂꯣꯏꯅ ꯍꯪꯒꯅꯤꯀꯣ ꯑꯗꯨꯒ ꯑꯦꯚꯤꯌꯦꯁꯟ ꯅꯣꯂꯦꯖ ꯍꯥꯏꯅ ꯑꯃ ꯆꯪꯒꯅꯤ ꯑꯦꯚꯤꯌꯦꯁꯟ ꯅꯣꯂꯦꯖꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯌꯥꯔꯄꯣꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯅꯣꯂꯦꯖꯁꯤꯡ ꯏꯌꯥꯔꯄꯣꯔꯠꯀꯤ ꯇꯔꯃꯤꯅꯣꯂꯣꯖꯤꯁ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯃꯇꯥꯡ ꯏꯌꯥꯔꯄꯣꯔꯠꯁꯤꯡꯒꯤ ꯀꯣꯗ ꯑꯗꯨꯒ
इंटरनेशनल एयरपोर्ट सिंगी मतांगी नॉलेज सिंगी मतांगदा हंगदबनी 25 क्वेश्चन खतनी सिजु कैरी तौदुइसी अदुगा मैमना एग्जाम असी 100 क्वेश्चन हंगनी ऑब्जेक्टिव टाइप क्वेश्चन मल्टीपल चॉइस ngaतनी अदुगा एग्जाम असी 12 लेवल दा हंगनी को अदुगा एग्जाम असी था मतमदा नेगेटिव मार्किंग अमु फोन लेते अदुना मैम खंगदब क्वेश्चन यारगुजु दुम एटीएम तौबु यारबा एग्जाम नि को अदुगा मागी एग्जाम की सेंटर असी मणिपुर की इम्फाल दा तागनी मागी सिलेक्शन प्रोसेस सिंजे मैम दा हाइजरागे अहमद रिटर्न टेस्ट से एपेयर तौगदबनी रिटर्न टेस्ट एपेयर तौबु मतमदा रिटर्न टेस्ट खल्लब कैंडिडेट खुदिमक पर्सनल राउंड इंटरव्यू की दमकता दिल्ली दा करोकनी को अदुगा कॉल लेटर ला मतुंगदा मागी डेट अमदी टाइमिंग इंटरव्यू की दमकता लोइना ऑफिशियल वेबसाइट तजु अपलोड तरोकनी मतम असी अदुगा मागी मेरिट लिस्ट लेप असी रिटर्न टेस्ट अमदी पर्सनल इंटरव्यू जी टोटल मार्क्सिना मागी मेरिट लिस्ट लेपकनी अदुगा सिलेक्शन जे फंगदबनी मैम आई वीडियो खुदिंग की दमक गिव अवे तौजबसी ngasi की जो ब्लैक बुक ऑफ इंग्लिश वोकेबुलरी है एनी एग्जाम दा हंगबदा इंग्लिश की सिलेबस सिंजे लोइना सिदगी प्रिपेयर तौब यारबा वोकेब की पोर्शन मखै प्रिपेयर तौब यारबा एप लाइक असी मैम पीडीएफ ओइना टेलीग्राम चैनल दजु मैम फंगनजके मैमना टेलीग्राम चैनल जॉइन तौबियो अदुगा मैम चैनल असिना ग्रोथ लाकम मतमदा मैम दजु वीडियो कोर्स सिंगबा स्टडी मटेरियल सिंग वीडियो खुदिंगी आइना मैम दा पिजगनी अदुगा असिदगी अहेनबा गिव अवे सु मैम दुम पिजरखिगनी मैमना लेप लेतना सपोर्ट तौबियो चैनल सिबु सब्सक्राइब तौसिबिरमु मैम गवर्नमेंट जॉब का रिलेटेड लेबा एनी अपडेट लाकम मतमदा चैनल सिदा लोइना फंगनजगे मैमना सपोर्ट तौबियो मैम की दमकता गवर्नमेंट जॉब एक्सप्लेनर ना मातांग जना मतम चाना जॉब की अपडेट सिंग लोइना फंगनजगनी अदुगा सिकी अप्लाई तौबगी वेबसाइट असी www.igiaviationdaily.com हरिबा वेबसाइट सिदा अप्लाई तौब यागनी अप्लाई तौनबा लिंक सो आई डिस्क्रिप्शन बॉक्स दा मैम हापसरमगे अदुगा अप्लाई तौबदा संगदरबा डॉक्यूमेंट सिंग हारगदी इसागी वैलिड ईमेल आईडी फोन नंबर अदुगा 12 मार्कशीट 12 अपेयर तौरबा कैंडिडेट सिंग योनदी संगरो 10 की मार्कशीट संगनी बेसिक एज प्रूफ सर्टिफिकेट ओइनबा अदुगा मागी फोटो सिग्नेचर सिंगबा बेसिक ओब डॉक्यूमेंट्स खतनी को संगदुजे अदुगा मागी फॉर्म फिल अप तौबगी मागी एग्जामिनेशन फी असी ₹350 ओगनी अदुगा सिदी कैटेगरी खुदिमा की लोइना मागी एग्जामिनेशन फी दे लोइना मानगनी को ngasi gi onete ai matang sida video si tension jarage mayam anobo update lak matamda comment section da mayam habiramu karamba video da haidi aina explain to sida soi gi lan ki yargo ju mayam comment section da suggest to birau amadi semdokpagi chance to mayam na pibiu matang gi video sing da aina ngasi explain to da soi ki yargo su anobo video update lak matamda soi dana ba hona jage mayam gi doubt leba amadi query leba sing mayam comment section da habiramu mayam gi doubt amadi query sing loina comment section da solve tonaba ai hona jarake mayam bu thagat chari thank you